ngarang kwakta gi pot pusin bakanda kwata labjarda khara pusin bakanda akhoi gi cookie da pi doini haibagi nam da maming da akhoi gi mai thadokpa gi isu se masina ngarang gi sina ahan bana te ngarang ni mai thabang ni mamang gi da driver kya phara kheba leire pot kya mo logi ba mayam leire adu lan gi matam nina yeng na bana khudong sa ba lau phini ana manung ge solution pura khiba ngak tani ngarang gi sina pokhai rak pani hojik to rei sina kwata labjarda se masi nisane haibagi thabo taragadi mai thariba area du da dukan sing da kwa yon da bra jarda yon da bra haibase obviously igoi khangam phone manipur phani mak te yoli haibase masi illegal oine su lau thokpa laite kaisu just ikoina nisane na khangjabagi wani aduga cookie se pizaroi hai taragadi cookie khodi mak si yekna bara haibase question am lae laibak sida laibak thugaina na bo hona ribra laibak kan na bo hona ribra irang sagal libra natraga ihau sagal libra haibase yam thina confusing were ba hojik le riba manipur sida अखोने एग्जांपल खुदम ओइने येंगसेबा रिसेंटली सेमगिबा लैंगाक सेदने अखोय कुकी जे मंत्री पीरिने कुकी की एमएलए डिस्क्वालीफाई तौ हाइबदा डिस्क्वालीफाई तौद्रिने मसी मयाम सिदि ऑफिस फावो सिदा फम्मिनेबा अदु ओइतारगदि कुकी से येकनबा खुदिंमक से येकनबने न लौबसे सुमब्रा हाइबदनि अनि सुबदना स्टेट की मखादा कुकी की पुलिस लाई कुकी की एसडीसी लाई कुकी की मयाम लाई रेबे स्टेट की मखा सिदि स्टेट न तलो पीबा तलो मयाम से थेंगोदना हंगनिंगलिबा वहंगदि Waktan puri betal kuajarda se carga no mai leri braba ma koi se pangan kangkhalak braba hena mai te hala iraba adu khakta de yengsali se kari gi no hai bani da question se aduga state ki makha da tolo phangaga leiriba mantri bhawa run tawriba sida mantri ki office bhawa run tawriba si mayam de gi chatliba mayam se kaidobagi thingda bano adugi thingnabagi mawong de yeng taraga di yam basic oina ama hairake ba kangla tong bida kangpok bida Pangal driver na mayang driver na Nepali driver na pusala iba mayam se maitai obviously maitai na leiraga sari ne khangi ni majority oi maitai ne yam bani na do maitai na sa khidauri ena chingnaraga proof leira bane ba makhoi da so pramal leira bane ba du maitai na sa khidauri aduna chatpe yaro ena hairak taraga na ikoi na kari sa doi ba aduga palel gi bazar da cookie mayam komdhara aga cookie da pot mayam piri ba cookie da pot mayam phangi ba moi hingi dana hoji kho dum saraga masi somna ka dei pu khi banga ke somna ka dei puri mayam se lelong da muka cookie da piru doine na lelong masa ngaina muka lambi da thalaga loina mak check tawrage ba adu aita raga di karbar hingidra mi mayam se hingidra haibadan adu laibak se thugairi bra laibak se taseng namaki nungsiri bra haibase achauba wahang ne ba kok se sennaga da bane haibadani da yongsang matam da cookie dagi pangal tharaga yongsang mapon lauraga sida saina kana sa dege akhoi de cookie dagi lakpo erangmani na sa gedaba maitai yaubra ba sa gedaba mai pangal yaubra ba loina mak chari ni madu cookie dai lagam du me am dama am lerangmani kaino madu so singne yana am charu nu duna aroi bada aina sum uzaba kanda separate administration so tanbe yaroi haiba adai cookie su pizaroi yana haiba adugi mawong de khoi separate administration se akhoi ne changa ga ne pisalaga ne ojero na khoi na piba ga chamane laibak thogai ba kawi madu yau kaude irang kawi madu laibak irang kawi irang sagat pa kawi masi kong yaw da bai thabuk se yam thuna tokmin na bana thagani yana khanje kwakta na ne masana sagera adagi mingon de yon gera naga de yon gera cookie de yon gera pangan de yon gera tawning ba tawse kaimda dakar de mantri bho oina ra kan sida mantri bho pun nei goi min ra se no oina ra kan sida masida yam kak thinba me yaw re se kwakta gi pangal loi bai ra hai ba se achau bo hang amane madu obviously madu maga dum ta bani ni sa gi angle de yeng ra su madu ya de cookie de yolam gani na chingna bado khaktana ya de chingna bado di ngarang phari ba mi sing du so cookie gi mari lai ne na chingna ba ya aina Singna baduna madu oiba yaba suna te aduga cookie da yon base illegal su oiba pon ate masida na khoi yana draga pangal khara ama cookie ga pau phangna basing se yana ba yaroi haibada su madu su yamna lanba pot am oigani yam lanba president am oigani na khalle ai wakhal da pali along gi side ta su adum chatli pochai myama naga gi mai gai rom dei su myam lai nagaland phawraga kangpok pi pot yora pai je naga phawraga lai ni naga da su haide adagi palelom da chatpada su kana su haide aduga kwakta na purak pakhtan hairi sina takpadi kwakta gi pangal se nungsi da bai natradi karamba logic no haiba wahang ji thamjaraga matang chwai da loisinjage